ꯐꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯃꯥꯒꯤ ꯃꯆꯥ꯫ ꯑꯕꯥ, ꯀꯔꯤ ꯋꯥꯔꯤ ꯂꯤꯕꯤꯗꯣꯏꯅꯣ? ꯄꯥꯛꯄꯤꯅ ꯌꯥꯝꯅ ꯋꯥꯔꯤ ꯇꯥꯅꯤꯡꯅ ꯃꯕꯦꯟꯅ ꯍꯤꯗꯥꯛꯐꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯤꯡꯂꯤꯉꯩꯗ ꯍꯪꯂꯝꯃꯤ꯫ ꯃꯕꯦꯟ ꯏꯕꯦꯟꯅ ꯑꯁꯥꯡꯕ ꯃꯩꯈꯨ ꯇꯞꯅ ꯊꯥꯗꯣꯛꯈ꯭ꯔꯒ, ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯄ ꯃꯃꯥꯒꯤ ꯃꯆꯥ ꯀꯧꯕ ꯏꯇꯥꯂꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯒꯦꯀꯣ꯫ ꯇꯥꯔꯣ ꯏꯁꯨꯁꯥ ꯍꯥꯏꯔꯒ ꯏꯕꯦꯟ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯏꯔꯦꯟꯕ ꯆꯥꯏꯔꯦꯟꯕꯤ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯏꯇꯥꯂꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯈꯨꯡꯒꯪ ꯑꯃꯒꯤ ꯑꯋꯥꯡ ꯈꯨꯟꯗꯣꯡꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯂꯧꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯄꯥꯠꯇ ꯉꯥ ꯐꯥꯏ, ꯃꯗꯨ ꯈꯨꯟꯒꯤ ꯈꯨꯗꯤꯟꯐꯝ ꯇꯥꯅ ꯄꯨꯈꯠꯇꯨꯅ ꯌꯣꯜꯂꯤ꯫ ꯐꯪꯂꯛꯄ ꯄꯩꯁꯥ ꯏꯃꯨꯡꯒꯤ ꯆꯪꯒꯗꯕ ꯆꯦꯡ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯂꯩꯗꯨꯅ ꯆꯥꯖꯩ, ꯊꯛꯆꯩ, ꯁꯤꯖꯤꯟꯅꯖꯩ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯗꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯁꯨꯔꯒ ꯃꯈꯣꯏꯒꯤ ꯆꯥꯕ ꯐꯪꯕ, ꯁꯨꯗ꯭ꯔꯒ ꯐꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤ ꯄꯨꯟꯕ ꯃꯐꯝꯒꯁꯨ ꯃꯈꯣꯏꯒꯗꯤ ꯑꯗꯨꯃꯛꯁꯨ ꯂꯥꯞꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯤꯡꯅꯕ ꯄꯥꯝꯕꯩ ꯑꯣꯏꯔꯤꯕꯁꯤ ꯉꯥ ꯐꯥꯕ, ꯁꯤꯡ ꯆꯟꯕ, ꯄꯦꯔꯨꯛ ꯀꯦꯡꯉꯣꯏ, ꯃꯅꯥ ꯃꯁꯤꯡ, ꯆꯤꯡꯌꯥꯗ ꯂꯧꯔꯤ, ꯂꯧꯌꯥꯗ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯣꯡꯂꯛꯄꯅ ꯑꯣꯏꯔꯝꯃꯤ꯫ ꯂꯧꯎ ꯁꯤꯡꯎ ꯃꯇꯝꯗꯅ ꯃꯤꯒꯤꯗꯃꯛ ꯁꯨꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯗꯨꯅ ꯃꯗꯨꯗꯒꯤ ꯄꯤꯔꯛꯄ ꯐꯧ ꯈꯔ ꯐꯪꯖꯍꯧꯕꯅ ꯆꯥꯍꯧꯕ, ꯈꯣꯠꯍꯧꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯕꯨꯛ ꯊꯥꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃꯤꯟꯅꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯅꯨꯄꯥ ꯐꯪꯖꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯏꯆꯥꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯤ ꯃꯇꯨꯝꯅꯤ, ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯉꯥꯜꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯃꯒ ꯑꯃꯒ ꯍꯥꯏꯅꯖꯩ꯫ ꯃꯆꯥ ꯐꯪꯕꯒꯤ ꯍꯔꯥꯎꯖꯩ꯫ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅꯤ, ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯆꯥꯅꯤꯄꯥꯕꯨꯁꯨ ꯃꯅꯪꯒꯟꯗ ꯄꯣꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯤ, ꯉꯥ ꯐꯥꯕ ꯆꯠꯂꯤ꯫ ꯑꯗꯨꯃꯛ ꯊꯕꯛ ꯁꯨꯐꯝꯗ ꯃꯆꯥꯗꯨ ꯐꯤ ꯃꯆꯥ ꯉꯥꯕꯣꯡ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯍꯜꯂꯤ, ꯐꯝꯍꯜꯂꯤ꯫ ꯃꯆꯥꯗꯨꯒꯤ ꯐꯥꯕ ꯑꯃꯅ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯛꯇꯦ, ꯅꯣꯡꯃ ꯐꯥꯎꯕ ꯀꯞꯂꯛꯇꯦ꯫ ꯃꯄꯨꯛ ꯂꯥꯝꯂꯛꯂꯕꯗ ꯉꯥꯏꯍꯥꯛ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯉꯥꯏ ꯑꯃꯠꯇ ꯇꯧꯔꯛꯂꯝꯗꯦ꯫ ꯃꯐꯝꯗꯨꯅ ꯍꯤꯞꯇꯨꯅ ꯁꯥꯟꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯃꯅꯤ ꯃꯇꯨꯝꯅꯤ ꯍꯥꯏꯔꯗꯨꯅ ꯃꯅꯤ ꯀꯧꯔꯝꯃꯤ꯫ ꯃꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯂꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯈꯣꯡꯅ ꯆꯠꯇꯨꯅ ꯏꯟꯕ ꯉꯝꯂꯛꯂꯤ꯫ ꯄꯦꯔꯨꯛ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯈꯪꯂꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯛꯂꯒ ꯅꯨꯡꯉꯥꯏꯅ ꯐꯝꯊꯥꯛ ꯍꯥꯔꯤꯕ ꯐꯃꯨꯡ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯆꯥꯏꯔꯦꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯥ ꯅꯨꯡꯁꯤꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯦꯡꯉꯨꯗꯣ, ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯥꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯣꯏꯔꯨꯗꯨꯅ ꯇꯨꯡ ꯏꯟꯕꯗ ꯋꯥꯔꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯏꯆꯥꯁꯦ ꯑꯩꯈꯣꯏꯒꯨꯝ ꯑꯗꯨꯝ ꯋꯥꯍꯧꯒꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯁꯨꯕꯒꯨꯝ ꯅꯣꯝꯕꯒꯨꯝ ꯑꯩꯈꯣꯏꯁꯨ ꯁꯨꯔꯤ ꯅꯣꯝꯂꯤꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯑꯗꯨꯃꯛ ꯋꯥꯠꯇ ꯄꯥꯗ ꯅꯨꯡꯉꯥꯏꯅ
ꯂꯩꯅꯔꯤ ꯑꯩꯈꯣꯏ ꯑꯁꯤꯅ ꯂꯥꯏꯔꯕ ꯁꯤꯟꯊꯣꯡ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯤ ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏ ꯋꯥꯔꯕꯁꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯤ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ꯫ ꯈꯨꯟꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤ ꯃꯊꯧ ꯇꯥꯔꯛꯂꯤ꯫ ꯏꯆꯥꯁꯨ ꯆꯍꯤ 5-6 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯧꯕꯗ ꯃꯤꯡ ꯆꯟꯕꯤꯍꯧꯔꯁꯤ꯫ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯗ꯭ꯔꯕ ꯌꯥꯗꯦ꯫ ꯇꯝꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯗꯨꯕꯨꯗꯤ ꯐꯔꯤꯕꯅꯤ, ꯆꯟꯕꯤꯍꯧꯒꯗꯕꯅꯤ꯫ ꯏꯆꯥ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯔꯕꯁꯨ ꯁꯦꯝꯒꯗꯕꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯊꯧꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯅꯤ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯜꯂꯦ꯫ ꯃꯃꯥ ꯃꯄꯥꯅ ꯍꯣꯠꯅꯖꯕꯒꯤ ꯃꯇꯤꯛ ꯃꯅꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯉꯥꯡ ꯈꯨꯟꯒꯤ ꯑꯇꯩꯁꯤꯡꯗꯒꯤ ꯐꯅ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯤ ꯆꯥꯎꯁꯤꯜꯂꯛ, ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯡꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯆꯥꯏꯔꯦꯟꯕ ꯆꯥꯏꯔꯦꯟꯕꯤ ꯃꯆꯥꯒꯤ ꯃꯇꯦꯡꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯂꯤ꯫ ꯃꯅꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯊꯕꯛ ꯁꯨꯕ ꯈꯨꯗꯤꯡꯗ, ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯁꯪꯕ ꯈꯨꯗꯤꯡꯗ ꯇꯨꯡ ꯏꯟꯅꯔꯝꯃꯤ, ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯄꯥ ꯃꯃꯥꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯊꯧ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯗꯨꯗ ꯅꯕꯨꯛꯅꯤꯡ ꯂꯨꯞꯄꯨ, ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯍꯌꯦꯡ ꯅꯪꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯀꯣꯛ ꯊꯣꯡꯂꯕꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯃꯅꯤꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯑꯩꯕꯨ ꯋꯥꯅ ꯃꯍꯩ ꯇꯝꯍꯜꯂꯤꯕꯁꯦ ꯑꯩ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ, ꯍꯌꯦꯡ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯤ ꯄꯥꯕꯒ ꯏꯃꯥꯒꯁꯤ ꯋꯥꯔꯤꯕꯁꯤ ꯋꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯏ, ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯑꯁꯪꯕ ꯈꯨꯗꯤꯡ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯑꯁꯨꯝ ꯃꯃꯥ ꯃꯄꯥꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛꯅ ꯍꯣꯠꯅꯖꯗꯨꯅ ꯆꯥꯎꯔꯛꯄ ꯃꯅꯤ ꯃꯇꯨꯝ ꯑꯗꯨ ꯆꯍꯤ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀ꯭ꯂꯥꯁ 10 ꯄꯔꯤꯈꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯆꯌꯦꯡꯅꯕꯗꯁꯨ ꯑꯋꯥꯃꯟ ꯈꯪꯕ ꯃꯅꯤ ꯉꯁꯤꯗꯤ ꯐꯜ ꯂꯥꯎꯊꯣꯛꯄꯗ ꯃꯀꯣꯛ ꯊꯨꯡꯂꯛꯂꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅ ꯂꯩꯕꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯨꯗꯤꯡꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤ ꯇꯥꯖꯕꯗ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯄꯤ ꯇꯥꯅ ꯍꯔꯥꯎꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯅꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ, ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯃꯁꯛ ꯈꯪꯕ ꯍꯦꯜꯂꯛꯂꯤ꯫ ꯂꯥꯏꯔꯤꯛ ꯐꯕ, ꯂꯝꯆꯠ ꯐꯖꯕ ꯃꯅꯤ ꯁꯔꯀꯥꯔꯅ ꯃꯈꯥ ꯇꯝꯊꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯤ꯫ ꯑꯁꯨꯝ ꯑꯁꯨꯝ ꯃꯈꯥ ꯇꯝꯊꯔꯛꯄ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯆꯌꯦꯡꯅꯕ ꯈꯨꯗꯤꯡꯗ ꯃꯅꯤ ꯃꯀꯣꯛ ꯇꯥꯁꯤꯜꯂꯛꯂꯕꯗ ꯃꯃꯩꯊꯪꯗꯗꯤ ꯁꯔꯀꯥꯔꯅ ꯃꯥꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝ ꯑꯃꯗ ꯃꯥꯏ ꯑꯣꯟꯁꯤꯜꯍꯜꯂꯤ꯫ ꯁꯤꯟꯐꯝꯒꯤ ꯆꯥꯡꯌꯦꯡꯗꯁꯨ ꯃꯀꯣꯛ ꯑꯣꯏꯔꯛꯂꯕ ꯃꯆꯥ ꯍꯣꯠꯅꯔꯕꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ, ꯅꯥꯔꯒꯗꯤ ꯁꯤꯒꯜꯂꯤ ꯍꯥꯏꯗꯨꯅ ꯅꯥꯗꯅꯕ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯔꯛꯄ ꯆꯥꯏꯔꯦꯟꯕ ꯆꯥꯏꯔꯦꯟꯕꯤ ꯃꯆꯥꯅ ꯁꯍꯔꯗ ꯊꯕꯛ ꯇꯧꯗꯨꯅ ꯇꯣꯂꯣꯞ ꯆꯥꯎꯅ ꯆꯥꯈ꯭ꯔꯕ ꯐꯥꯎꯕ ꯃꯆꯥꯒꯤ ꯃꯍꯩ ꯆꯥꯔꯕ ꯐꯥꯎ ꯃꯁꯥꯒꯤ ꯍꯩꯅꯕꯤ ꯁꯨꯖ ꯅꯣꯝꯖꯕ ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯊꯥꯗꯣꯛꯇ꯭ꯔꯤ꯫ ꯂꯥꯏꯔꯅ ꯍꯧꯔꯛꯈꯤꯕ ꯆꯥꯏꯔꯦꯟꯕ ꯆꯥꯏꯔꯦꯟꯕꯤ ꯃꯆꯥ ꯐꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯕ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯎꯈꯤꯗꯦ, ꯇꯧꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯁꯔꯀꯥꯔꯒꯤ ꯖꯤꯞ ꯇꯣꯡꯗꯨꯅ ꯁꯍꯔꯗꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯊꯣꯡꯄꯣꯛ ꯆꯤꯗꯥꯏꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯅꯤ ꯏꯃꯨꯡꯗ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯒ ꯂꯣꯏꯅꯅ ꯆꯪꯗꯨꯅ ꯅꯨꯡꯁꯤꯔꯕ ꯐꯝꯊꯛ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯅꯨꯡꯁꯤꯔꯕ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯋꯥꯔꯤ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗ ꯇꯝꯂꯤꯉꯩ
macha lakli khanglaba chairenba chairenbi angamba singa chabun macha amamam kokthongna duna lakpana sumangda dom thadaraka harauna macha unagadawbani changsilakli mamana macha urabada imagi mani matum isa laklidana haiduna kablakli manina ima haiduna khurumli mamana ichak lakani haibasu taklaktabana kari amata ahauba chaminnabasu leiti nani ton khoidagi ngaka leibra yengluge haiduna chatluraga puraktuna mamani mapani manini driver ni chaminnari mani ima ipa ibungo awa awaba thabak suba hauzikti lepiro nachagi mai kharasu yengbiro haizarami manigi wa tarabada ibungo nangna ngasi miyamgi seba tawduna mina ikai khumnaba sanman phangliba pumnamaksi nama napa oiba aikhoina mahausa lairembi imagi matengbu kanna hotnazaduna lauzaraga oiraklibani nangsu awaba afaba thabak khak kawganuko nangbu pokpa pokpi aikhoi anidi ngamliba makhai mahausa lairembi imadagi mateng nikhige sukhige hik ngamlaktrakanda potharaga loireda ichasidi takpirami suba nombagi nungaizaba mama mapa oibagi apamba amadi suba nombagi hainabi lairakpa mani mama mapada amuk makha tadari sahardagi mani lakli tabada hana manigi imungbu thawai wawainaramdaba kaya amasu ngasidi phiral mamai chumlingai mi wati phiral lenda haibadu thokli magi magi angam thadoknaduna mathang laknari makhoi singi manungda khungi machin chatpa ina kaya khunba macha ningol pokpa pokpi kaya amasu manida thajaningladuna laklami mani ngasidi asukki matik nungaizarami khura mama tada iche inem pupu kaya ama kauduna sahardagi lairakpa athum ahau chamingnari khungi mi singnasu angang ahal khaktana ibungo inaw tawo tachau haiduna kaurabada manisu harau pawmenari mipum khuding chatnakhrabada manisu magi driver ne karini ngasi numidang lekhrasi haiduna leiminnari mamana manida imagi ibungo hauzikti nayumna kai panba matam haibabdu oirakli aduna ngasi imagi nakta inak khunba nangi khura chawba laklambado khura duna itaima aigi ichanupi oza oiribi memchasi namau khara oibiyu hairamini ibungo memsa mabuk mapausu phabani nangbu kari khange ichagi apamba hayu hairaklami chinglemlaba manina imana phare haina takpibado nachagisu pharabani hairami asum machagi ayaba phanglabada isa aphaba phangjabagi mathakta imau aphabasu phanglagani khalladuna mama mapa anido nungaiba wari sana pothakri nongale mani chak ising chaduna office karaga mama mapa ningba thungnaba suti tha ani ahumgi lokthokle suti manungda yumkai semjin khojinduna mama mapa singna mayamna haina singna ramba memchaga maniga lohongle chauban ina khunba ningba thungzari khungi mi ayamba mani ki lohongba yauduna yaifa thaujal pibiri asumna matam khara haukrabada manina saharda lam hinkhol yunga konaba leiraduna mama mapaki ayaba yauna imong manung hongba tarami nuksiraba puna phamlamdam makhun adugi manina yaiphanabagida makta chingya
Magina mayum aduga akoiba lam kharasu layaduna school ama linkhatlami. Khungi pukri chingya tamya ngasidi manigi mapana punglang langli. Lambi khuding koilas thari gari bus chenhalli I pau khumang chauksili. Mana layeng sang manina sarkargi mating lauduna chingda linkhatli. Chaukhatlaba khungang haiba ama haibadu oiri. Adubu manidi tangai phadana mana semgatjaba khungang thadokduna thabak maphamga naknariba sahar manakta yumhongnaba mahausa lailembida yathang nizari. Mama mapana semjabagi mahai yalaba mani miyamna marak lagbiyuko haina aroiba kainabagi khut hairakli. Tangai fadabana aikhoi maphamse thadoklabani hairaduna mani matumna lamjingduna saharda leiduna nungaina panki isusa. Aduna isusa nakhoisu lairik laisu ningthina paduna manina taubi bagum taugadabani. Chalo isusa ngasigisi wari lori hairabada angangsingsu harauna hanakri.